अमरोमदना कुकी एमएलए तराना केंद्र सिंगी मरु ओइना लेमराम मथक खुंदारिब इसुमकोम आइमोल अमसुम सिरुगी मियोई सिंगी आधार कार्ड मनिंगदा वाटअप ओइना हाउकिप हापसिले हाउकिप हापतबसिंग लेंगाना पीदिब नपसागी सेंग हवाई अमदी अतै खुदोंसाबसिंग अमता पीद्रे मसिगी मथता हंदक मरक यामना तोइना ओइथोक्लरोइदबा वाफमसिंग तंपाकी मियोई सिंगु किहनबो ओइना सेंटर की ओइबा थबक थोरमसिंग कुकी सिंगी खदरक की प्रोपेगेंडा संदोरकपद सेनबसिंग सेंटर अमदी स्टेट लेंगा नुमित मंगानी की मनुंदा एक्शन लौखलु नत्रबदी कोकोमीना लेबाक मियामको लोइना अकन बखोंजंग संगसिलगने हाइना कोकोमीगी ऑफिस पांथोपा पाउगी मिफम अमला कोकोमीगी कोऑर्डिनेटर सोमेंद्र ना फोंदोखरे लोइना अपिक फुरुप मसा सिंगु नमदुना कुकी ओलनब थौरांग क्या लेप्तना सथरी हाइदी मसिपुनमक लेंगा खंगसिन उसिनदना लैथोकपा तुंगलम सत असोक मांगजब मलाकनी मतम लैरिङैदा लाइङाना सब साब थबक लखलो हाइनसु सोमेंद्र ना फोंदोखी मणिपुर टॉप चैनल की मैकेरी की मरुओइबी ई पाउसिंग म्यामना थमजगी अहानवदा कंगला पाउदगी लखुसरगा मौसागी खल ngaknaba kanglon semo कंगला पाउ एडिटोरियल म्यामदा अहानवदा थमजरी स्टेट असिदा नोंग लेप्तना सुबा मदि इसिंग इसाउ तोइना थोपदगी म्याम मरु ओइना लौमिसिंग खम थेंगना अवाबा मयुकनबिगी निंसा हुंदोको लोइद्रिङैदा हौकिबा नुमित खरने सिदा सिंग अमसुम तंपाकता नोंग लेप्तना सुबदगी बिष्णुपुर डिस्ट्रिक्ट की मफम क्या इसिंग इसाउ थोक्तुना युम क्या इसिंग थुमजिनखिबदा नतना लबुक अमसुम फार्म क्या इसिंग थुमजिनख्रे लबुक इसिंग थुमजिनखिबदगी लौ मनामसिंग अमदि महि मरों क्या इसिंग थुमजिनदुना मांगताख्रे ngasiगी फार्म क्या इसिंग पाथोकपदगी फार्मदगी nga kaya sentokiba amadi shiraga tokhalakpadagi lomising kham thengna awaba mayuknariba asigi matangda laingaki mari lenabasingna athuba miyeng sangduna lomisingi mafamda khudaki weba mating pinaba thorang lokhalu state asida nong khara subaga isumgi isauk thokliba asigi maram karidagi oirakhibano haibadu thidoktuna makhatana isumgi isauk thokhandanaba policy semduna policy edu ek oina othokhananaba सत्ना हननब होनाउ स्टेट मतमतमगी इसावमदी इकंग थोलकपदा ngaki oiba thorang thausilda satpagi mahutta asanba miyeng amagi makhada ikang amasum isaugi sathing mayuk na handanaba thorang paikhatriba makhai miyamgi awaba ko honna ngamloi state asida ka hena saba sufam thoktoba nong hena suba sufam thokpa nong matam sana sudaba madi ikang amasum khutsemgi isausung mayuk naribasi मौसागी अयिंग असागी खल कायब इकोलॉजिकल इम्बैलेंस तगी थोलखिबने मौसागी खल अकायब थोलखलिबसिगी मरुओइबदि मियोइबना सखोतपेगी मिंगदा अहांगबा लउ सिंगु याब मफम सिंगदा इंफ्रास्ट्रक्चर सिंग सेमगतपा मदि सिंगमसुम तंपाकी मफम सिंगदा हौबा उपाल वापाल सिंग पाक्तकना यानथकपदगी ओरखिबने मियोइबा अमदि थवाई पानबा पुनमकना हिंगलिबासी उपाल वापाल सिंगी मतिंगदगिने मियोइबा अमदि थवाई पानबा पुनमकना होलिबा निंसा सि उपालदगी थोलकपा ऑक्सीजन दगिनि अदुगा मियोइबना होंदोरकपा कार्बन डाइऑक्साइड सिंग अदु उपाल वापाल सिंगना सुपसिंदुना अमन अमगी mateंग लौनतुना हिंगलिबनि अइखोइ मियोइबना उपाल सिंगदगी थादोरकपा होमलैंड फंगद्रबदि मिपुंग अमा फावबा हिंबा ngamde लोइनना सिंग अमसुम तंपाकता होबा उपाल वापाल सिंगना कुंगी सुफम थोपा नोंग सुरकपा मतमदा उरा सिंग इसिंग सुपसिंदुना मदि फाजिंदुना थामबि अदुगा नोंग सुदबा मतमदा मखोइना फाजिन सुपसिंदुना थामगी इसिंग अदु तमना तमना थादोरकपदगी कुंबिकाले नाइदन इसिंगी अवाटपा लेहेंद्रिबासी महौसाना पीबा ममल यामलबा खुदोलनि महौसा लेरेंबीना थवाई पानबा लेंगि पालिबसिंगिदमक पीबा ममल यामलबा खुदोलसिंग अदुदा मियोइबना सिंगनदुना एखाइ थुगाइबा उपाल सिंग यंथपा पाट इकोम पुखरी तुखों पुंजिनबा मदि लौ सिंगु तौनरिबा मदि लौ सिंगु याबा लमहांग तुमांग फाव याउन पुंजिनदुना लेंगाकी अमसुम लनाइ मियोइसिंगना महिसंग फैक्टरी इंडस्ट्री कैथल अमदि युम काइन सिंगु सिंग समगा सागतपगी थबक सिंग लेप्तना सथरकपदगी मौसागी खल काइथरक्तुना मियोइबना हिंगमदा अवाब क्या मयुंगनरखिबने लोइनना फाउथोक सथोक पुथोकनबगी मफम सिंग हंतरखिबदगी पुथोक सथोक पुथोकपगी चांग हंतरक्तुना चिंजाक्ता मिपाल तांगना हिंगबगी चांगसु नोंमु नोंमगी हेंगलक्तुना चिंजाक्ता मिपाल तांगना हिंगब खुनाइ ओरखिबने अइखोइ मियोइबना मौसागी खुदोल पोटसिंगबु योखतपा अमदि सेमगतुना नुंगाइपा पुंसी महिंगदे हिंगनबा होनबा मथोकताइ सिंग उपाल कोथोकपा पमलौ उबा पोपी थाबा थिंगबा अमदि तंपाकलमदा उपाल यानबा अमदि तुखोंग इकोम पुखरी नसिंगबा फुमजिनबा थिंगनबगी कंगलोन लो सेमगा लोइना
लो अदु एक उन्थोक्तुना वार फुटिंग द थबक लौखलबदि मौसागी खल ngakpu ngamduna mausaगी नुंगाइबा पुंसी रोल हिंगमा ngamani स्टेट असगी मियाम द मौसागी खल कायबदगी पिरक्लिबा अवाब से थेंगसिंग असि अखोइना मौसागी खल द सिंगनरुबदगी ओहेनजबनि हाइबदु खंगमा मतम यावरे मौसागी अयिंग असागी खल ngakna thamnaba kanglon semu kanglon thugai singi mathak logyoba thabak lokolabadi khal ngakna thamnaba honabada asabu mating oigani haiba kangla paw editorial mem special content moina mem da ahan thamjari makasa tharak poina to pawmna Central Agricultural University gi mathakta akan me action lokhatpina ba desam gi maikei digi Prime Minister taksinkhre Imphal da laidiba Central Agricultural University kaawda senja thumja yauna saun aran mathabak kya sathaduna lairi haina Democratic Students Alliance of Manipur desam na phungdokladuna iramasida thigatpiduna senaba singi mathakta akan be action lokhatpina ba Prime Minister Narendra Modi da memorandum amma piduna taksinkhre Desam ki President Mayengbam Sumorjana kuyek piduna Prime Minister da pisinkiba memorandum aduda leba asigi oina lemjaningai oiriba Central Agricultural University kausna maru oina awanongpok state singi agriculture amadi allied sector kun tarago humdoi rongi yamna maru oiba university ama oiribani adubu lebak thibadi santi leiba miyoi kharana university asibu makoigi sendan pham onthoktuna university asigi Rolling and regulation ki wangwada aran bamong miyoi kya ama thabak hapsile University asigi College of Agriculture ki hanagi din Professor Indira Sarangthem sahi asigi July 13 da masagi sahi humfuga manga suduna thabak tagi pothara kadabani mag thabak tagi pothana bigi matangna University asigi Register Dr. D.R. Sharman sahi asigi July 13 da order ama thokre adubo numit asimaktada amuk University asigi VC gi mingda register na order ama thoktuna Professor Indira Sarangthembu sahi asigi August amadagi College of Agriculture gi Soil and Science Department professor oina amuk re-employ toki order adugi matungina join tawba matamdagi mahak tha taruk natragana makha taba order ama thoktriba phawba professor oina mathau tawgani haina pali Professor Indira Sarangthembu thabaktagi potharaba matung amuhana pena professor oina engage tawnabu warep asi sahi asigi July 19 da pangthokhiba Board of Management gi miphamna selection committee na recommendation pirakpu matungina approve tawkhibani haina pali July 13 da register na thokiba order aduda Professor Indira Soil Science ki Professor oibigi mathakta din gi in charge amasung kaw gi Director of Instruction oina su mathau tawgani hairibasi makhatana order ama thoktriba phawu sanagani haina supali thawong asimak University asigi rules and regulation bu ikai khunadabani masagi sai humfuga manga suduna thabaktagi pothana ba order thokraba miwe amabu amuhana asigumba posting makhatana pahenba haibasi University asigi mixed suan badanatana thawong asina atai faculty amasum staff singi moral su ikai khunadabani University asigi laijari ba ek and statute ki matungina masagi sai humfuga manga suraba miwe mana din amasum Director of Instructor gi pharmacy pubiyadi asiguma ain gi wangmara thabak torakpa asina University asigi yafa thawrang da sauna suan matana tana mahairoi sing amadi teaching community khudimaki thamoi da sauna nuaitaba amadi pendaba pokhale haina su Prime Minister gi puning singki memorandum aduna makatara aduna University asigi authority singna oja sing amasum non teaching staff singi transfer policy and posting gi sana kangnon singbu ngaktana makoina tawning tawduna lakli kanagum oja natragana non teaching staff singi marakta authority na haiba indrabadi miyoedu University asigi atopa campus amada niyam gi wangmada hekta transfer tawbidi niyam gi wangmada hekta authority na tawning momongna transfer and posting ki thabak satharakpa asigi mayokta hananasu miyoi khrana mari leinaba court pokat palekre asigumba kya asina University asigi working atmosphere da sauna akaiba pire hari asigumba University asigi authority singna makoina tawningba tawduna leiribasina University asigi tungi maraibak tamba ngamdabagi phipam amada lakliba asida mahairoi community gi mahut sinduna mahairoi lup asina University asida ikai khumnajariba Prime Minister na akanba miyeng sangbiduna mara leiba miyoi singi mahu mathakta akanba lawbiyu hainasu takshilakli Central Agricultural University kauda
authorities tauning tawduna aran thawong kya satharakliba asigi matangda Desam gi maikedi hanana Union Minister of Agriculture and Farmer Welfare Shivraj Singh Sawandasu memorandum piduna takshinba laikre hairena pau shimakhatana fungdorakli Makasa tharak poina to papaona Minister T.S. Basanta Kumar na thong sangaduna miyam na kusinakre Nambol Kendra gi manung sanba ulaw makha phawduna sieliba mera khong turel gi mathakta ulaw road siamnaba Manipulenga ki PWD gi makhada nauna saba RCC gi thong ama amadi thong duga thangnabada kumja English ngani taragani panda ex Union Minister ex Deputy Chief Minister Padmasri Thanawjam Chawbana hana saramba RCC gi thong ama renovation amuk tawraba matungda thong ani edu Manipulenga ki Education Law and Legislative Affairs Minister Thanawjam Basanta Kumar Sangaduna miyamna ngasi kusinakre Sangabigi thoramne ex Union Minister Padmasri Thanawjam Chawba ZEO Bisnupuramadi PWD gi official kya saryakhi thong sangabaga mari lena Minister T.S. Basanta Kumar Chawkhatpa haibasida lambi thong phaba darkar leibana Manipur gi Minister N Birena Lusingba lenga asina lambi thong fagatnaba thawrang kya lokhalakpagi saruk ama oina thong ama sabane madi amana renovation tawbani lambi sumatamga sanan samgatpa hore aduga khulakki lambi sing double lane cemented road oina sangbanaba honaragana ki amaramda laibak sida education sakhanaba paikhatliba thawrang Ramsagi makada nauna sabu ulaw maka high school sunga si minister na sangaduna miyamna kusinakre aniso pau sida makata na fongdorakli Makasa tharak point atopa paoman aki akhang pirambagi mayok tu wakat mifam satakre Khurai nandaibam laikai saithabi leirakta leiba Suresh Kuidrom abokpai Ibo yaima kobo miyo amagi yumna sakangdaba kulai paibisingna yumgi thonggal namduna thong hangu haina aki akhang pirambagi thawdok yaningdaba pongdoktuna ngasi Khurai nandaibam laikai maira paibi club amadi imung manungi miyo singna saruk yaduna Khurai salan thong khongda wakat mifam satakre Wakat mifam aduga mari leidana Khurai nandaibam laikai maira paibi secretary S Muktabali na fungdokibada ngarang ihing nongyaida Suresh ki yumna satakhiba thawong adu akan mamong na kanyam tawbaga loinana matungda amuk hana thowan biganu hairi haiki thawong asi kanana karigidamak satharambano haibadu athubada singdokpiro asiguma thawong asi kanagumba amatada sathabiganu haibu wafam thamkhenesu pawsida makhatari ado hausukoina di myam pawsu matanga se lusinjarage amsu myam puna anauba update ngamina sena channel sigi makedi ki myang famda makhatana tamjari myam puna no update ngamina si